Thobal District United Women Development Organization की President Ima Sapam Ongbi Bimola masagi sahi humpatara humdoi laipam Sapam mamang laikai Thobal District na khangawdana masagi anaba amana maram oiraga manung matam sadana laikidabada Coalition Against Drugs and Alcohol CADA thamoi sokna awaba phongdokchari lup asina ngasi thadorokba awaba phongbagi cherol amada Ima Sapam Ongbi Bimola CADA Thobal District Committee gi matam sangna President oibiduna Mayai kaban isa thingbagi thabak thoramda chokta banaidana thabak tawbirami Ima Sapam Ongbi Bimola English singani gatara dagi matam sangna mahaki aroiba matam phawba sokta banaidana Thobal District United Women Development Organization gi President oibirami Ima sina hinglingai matamda Thobal amadi Kaksing district singda leibaki oiba thabak thoram kaya mai pakna miyam gi mangzin thaduna pangthokuna lakhibani Imana laikidabasi Manipur gi CSO singi asoba mangzabani Imana laibaki damak tawbiramba thaudang singbu adumak ningsingduna laihawragani Ima Sapam Ongbi Bimola na manung matam sadana laikidabada kadana thamoi sokna nungaitaba amadi awaba phongdokpaga loinana imung manungna thengna horiba awabadasu kadana saruk yazari haiki